ngasi July ki tang 13 phongkiba numidang waramgi pause paunin khondagi lokhachiraga Manipur Circle News na myang gidamang paudamjari ahanbada Assam Police ki kangbu amaga khothona bagi thodokta lalhoba ohum sire pathokchari jiribam da changsinaba honaramba lalholup group amagi oigani thajaba singa Assam Rifles ki kangbu amaga khothona bagi thodokta lalhoba ohum sire makoina sejinaramba afaba makhal gi khulai kharasu phangde hairi thodok asi ki matang da Assam Police ki pauna hai khothona bagi thodok asi lebak pokpa numit ki numidang da Assam ki Kasar district ki manung challiba Boban Hill gi manakta thoki bani hairi laikidraba lalholup ohum adugi manungda amadi Manipur dagini atopani aduna Kasar district dagini hairi police ki paw aduna makha taribadi numit adugi nungthilda police kangbu na Kasar gi dalai dagi lalhoba ohum khulai gi kona na phaki makoi bu wahang pawhang chathabada Kasar gi Boban Hills da khulai sing losinduna thamle haiba wafam phongdorok padagi mafam aduda makoi ohom puraga operation chathanaba changsiluba matamda mafam aduda hana leramba khulai paibasing na security ki tamna nomai kapsilakpadagi maikai animaktak pungkhai amarom khothonaki maduda lalhoba ahom sikhibaga loinana police personnel ahom su asoapan nangkhibaga loinana police ki gari da su asoapan nangkhi hairi thodok asiga mari leinana Assam ki chief minister Hemant Biswa Sharma na mahaki X account da thagalakpa post amada hai ngasi ayuk angan bada Kasar police ka khothona bada mar militan ahom sire makoidagi khochu khulai kaya su phangkhre hairi